Muktada mayam taram nokseri loina channel sina ngasi semje gedor video sa masi ai subscriber amana sigi video sembiro on haidana comment sum tawbiro pa bitare aduga mahana harak libja masi ju adum mayam da kana gani khalaga ai hana masi sema agi haidana adum hijakrabani kar koire mana comment pirakpani adu ato to mayam sudum sigi topic siga manaba adum mayam adum harakpa mamang da kya amadum yauki aduna masi kana gani khalaga semjabani madudi ai hana mamang da video maseme madudi NUPI na Mirollingei Nupa mahaki nupana TAUBA YABA YADABA habida hingcha TAUBA yadi khote leidana sigum kaya amakoi thajana bilai adugumba NUPI ubisingadi kari TAUBA yage kari TAUBA yadabagi habigi matangni hairibasi ayana yam khang haidana semjaba muktina sade aduga hairibasing asi ayambana sodum khangnaraba ngaktasu oigani habitare NUPI ubisingna Miroll phumatanda doctor na kaina dum hairakpa dum makhoida dum advice pirakpa do adu khara dum yawe adu ahalama singa dum makhoida sudum takpiram gani haibetare adu hairib singa dugi marta chithana dhauba laidana adum khangdaba khara dum yarum biyanga sige video na khitang do su kana gani khalaga video se lokhochabani hairib singa se NUPI obising dana tana NUPA obising sudum kana gani maramdi NUPA obising je mahana heng yum pala phumatanda market NUPI do dum loina kadani Miroll phumatanda mahana market NUPI da NUPI dun khangdaba kya amasu advice dum pibi agani adum laidana sum khanaba aduga tanaba matam da sodum afaba adum oigidoribani maram masina ngasi gi video se NUPA obising su adum yengba kaide khwaidigi maru oibana NUPI obising aduga NUPA obising dum khangjimba adum kanaba oigini haidana me anu thamjege aduna ngasi gi video se miyeng tamina saidana haijeri loinana video yengbere bechingaw singna channel subscribe tawdribi yabi bolari channel sunu sibiduna subscribe tawbiramo aduga channel sigi bell button icon da dum su click tawbiramo madudi hana anoba video thagalpa matamda adom notification oina phangnobi damuktana haidana haijeri video se miyeng tamina se mayam taram nokseri loinana channel sina ngasi thagatsariba video se MIRONBI NUPI amana Mirollingei manungda kari tauba haungbagi habigi matangda video asi semjabani hairiba ngasigi video se channel asigi subscriber amadi viewers singna sembiru u haidana comment section da haibirakpa sing adu degi lokhocharaga topic asi kanagani khalaga semjabani mayam miyeng taminasi MIRONBI NUPI habisi mahaki punungda leiba angang aduga ani asi thamoi amatta oina laikhrabani MIRONBI NUPI adugi lamchat sajat wakal punungda leiriba angang aduda mami tai baramasina Mirollingei manungda matam leiba kibekta afaba wakal khanbigedabani akang nahi amadi akang basingna asumna paktak piri madudi Mirollingei matamda karigamba makhal amagi awaba wakal khanba mathau karingi matamda wakal khanba akam achop ki wahi sing taba amadi tahanbana singba tawbiroidabani Mirollingei da yumdinaba amadi phamdinaba singba tawbiroidabani pungi angang aremada kai khidanaba amade mang khidanaba gidamakta Mirollingei Nupina matam chadana tumba angamba mapam chatpa kumthaba chenba yamna ka hena thabak suba arumba pot thangba yamna hauna sithana nokpa akibagi wari taba thamoi sokna kappa yamna khaba pot chabana singba thadok bigedabani yamna maruna ningsing bigedaba amana amangba yakhat hanba khangat pan singba tawbiroidabani karigumba amangba yekhat khrabadi Mirollingei singidamaktadi yamna nungsa thiningaini karigino haiba matamda karigumba amangba yekhatpa amadi khangatpana singba tawrabadi Mirollingei adugi hakchangi I sengde amadi punungda leiriba angangda yamna fattaba oi hairiba wafam singasi matam leiba khibekta Mirollingei singna kawbiroidabani maramasina amangba yekhat hanbiroidabani amangba yakhattanabani haiduna akanba hidaksu chabiroidabani karigumba akanba hidak langtak sijinarabadi pungnunggi angang kaikhiba yai karigumba amangba yakhatkrabadi icham chamba mawongi haibadi lumbu saba isingda champra mahi sumjilaga thakpana singba tawbigedabani moidana hoba tal mithai thaibong laphoina singba uhaising amadi belendri mairel singba yansang singasi chabiroidabani hairiba posing asi charabadi amangba yakhali amangba yakhatkrabadi pungnunggi angang mangkhiba yai haibadi kaikhiba yai karigumba Mirollingei Nupi aduna amangba yakhalabadi makhage chinjak sing asi chabigedabuni madudi gajar muli awathavi haino amunba sangom anoba asina singba chabigedabani Mirollingei Nupina nungtigi athotpa mana masing gi sangom apamba asina singba chaba phai sanga yerum tilhau belendri achar yubina singba chaba phatte
ꯀꯅꯥꯒꯨꯝꯕ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯅ ꯍꯛꯆꯥꯡ ꯀꯟꯈꯠꯅꯕꯒꯤꯅꯤ ꯍꯥꯏꯗꯨꯅ ꯑꯃꯗꯤ ꯄꯨꯛꯅꯤꯡꯒꯤ ꯑꯉꯥꯡꯕꯨ ꯅꯣꯏ ꯄꯦꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯗꯨꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯌꯥꯝꯅ ꯆꯥꯁꯤꯟꯕꯅꯆꯤꯡꯕ ꯌꯥꯎꯏ꯫ ꯃꯁꯤ ꯌꯥꯝꯅ ꯑꯔꯥꯟꯕ ꯑꯃꯅꯤ꯫ ꯌꯥꯝꯅ ꯆꯥꯁꯤꯜꯂꯕꯗꯤ ꯆꯥꯕ ꯇꯨꯝꯗꯗꯨꯅ ꯍꯛꯆꯥꯡ ꯐꯕꯒꯤ ꯃꯍꯨꯠꯇ ꯆꯥꯕ ꯇꯨꯝꯗꯕꯒꯤ ꯂꯥꯏꯅꯥꯅ ꯅꯥꯔꯛꯄ ꯌꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯆꯥꯕ ꯊꯛꯄꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯕꯤꯒꯗꯕꯅꯤ꯫ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯄꯨꯛꯅꯤꯡ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯕꯤꯒꯗꯕꯅꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯅꯩ ꯃꯗꯨꯗꯤ ꯐꯥꯎꯔꯕ ꯅꯦꯄꯣꯂꯤꯌꯟ ꯑꯁꯤ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥꯅ ꯑꯀꯜ ꯑꯊꯧꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯂꯥꯏꯔꯤꯛ ꯀꯌꯥꯃꯔꯨꯝ ꯄꯥꯔꯝꯃꯤ꯫ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨ ꯄꯥꯔꯨꯕꯒꯤ ꯃꯇꯨꯡꯗ ꯑꯀꯟꯕ ꯑꯣꯏꯅꯤꯡꯕꯒꯤ ꯋꯥꯈꯜ ꯃꯍꯥꯛꯀꯤ ꯊꯃꯣꯏꯗ ꯐꯥꯎꯈꯤ꯫ ꯃꯃꯥꯅ ꯅꯤꯡꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯑꯗꯨꯗ ꯃꯃꯤ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯅꯦꯄꯣꯂꯤꯌꯟ ꯑꯁꯤ ꯑꯀꯟꯕ ꯑꯃ ꯑꯣꯏꯅ ꯄꯣꯛꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯉꯝꯃꯤ ꯃꯗꯨꯗꯤ ꯃꯃꯥꯅ ꯈꯟꯕ ꯋꯥꯈꯜ ꯄꯨꯛꯅꯤꯡꯒꯤ ꯑꯉꯥꯡꯗ ꯃꯃꯤ ꯇꯥꯏ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯇꯝ ꯑꯁꯤ ꯙꯔꯃꯒꯤ ꯑꯣꯏꯕ ꯂꯥꯏꯔꯤꯛꯁꯤꯡ ꯄꯥꯕ, ꯙꯔꯃꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯕ, ꯑꯐꯥꯎꯕ ꯑꯀꯟꯕꯁꯤꯡꯒꯤ ꯐꯣꯇꯣ, ꯂꯥꯏꯔꯤꯛꯅꯆꯤꯡꯕ, ꯂꯥꯏꯅꯆꯤꯡꯕ ꯌꯦꯡꯕ, ꯃꯈꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯋꯥꯔꯤ ꯄꯥꯕꯅꯆꯤꯡꯕ ꯇꯧꯔꯕꯗꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯗ ꯌꯥꯝꯅ ꯀꯥꯟꯅꯕ ꯑꯣꯏꯒꯅꯤ꯫ ꯑꯌꯨꯛ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯗ ꯑꯍꯥꯡꯕ ꯅꯨꯡꯁꯤꯠ, ꯑꯁꯦꯡꯕ ꯃꯐꯝꯗ ꯀꯣꯏꯕꯅꯆꯤꯡꯕ ꯇꯧꯕ, ꯆꯥꯕꯗ ꯊꯨꯅ ꯇꯨꯝꯒꯗꯧꯕ ꯆꯤꯟꯖꯥꯛ ꯈꯟꯗꯨꯅ ꯆꯥꯕꯤꯒꯗꯧꯕꯅꯤ꯫ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯅ ꯊꯥ ꯑꯃ ꯁꯨꯔꯛꯄꯗꯒꯤ ꯊꯥ 6 ꯁꯨꯔꯛꯄ ꯐꯥꯎꯕ ꯑꯁꯤ ꯌꯨꯝꯒꯤ ꯊꯕꯛꯁꯤꯡ ꯇꯧꯕꯤꯒꯗꯕꯅꯤ꯫ ꯊꯕꯛꯁꯤꯡ ꯑꯗꯨꯅ ꯏꯆꯝ ꯆꯝꯕ ꯍꯛꯆꯥꯡ ꯁꯥꯖꯦꯜ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯊꯥ 6 ꯁꯨꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯊꯕꯛꯅ ꯋꯥꯅ ꯇꯧꯒꯅꯤ, ꯄꯣꯊꯥꯕꯅ ꯍꯦꯟꯅ ꯄꯣꯊꯥꯗꯨꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯂꯩꯒꯅꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯅ ꯃꯈꯥꯒꯤ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯉꯥꯛꯅ ꯆꯠꯄꯤꯒꯗꯧꯕꯅꯤ꯫ ꯃꯗꯨꯗꯤ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯍꯛꯆꯥꯡꯒꯤ ꯌꯦꯜ ꯑꯁꯤ ꯌꯣꯛꯇꯨꯅ ꯂꯩꯕꯤꯒꯗꯧꯕꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯁꯦꯝꯕꯤꯕ ꯃꯄꯨꯕꯨ ꯅꯤꯡꯖꯗꯨꯅ ꯄꯨꯡ ꯂꯨꯞꯅ ꯂꯩꯕꯤꯒꯗꯕꯅꯤ ꯑꯃꯁꯨꯡ ꯊꯃꯣꯏ ꯁꯦꯡꯅ ꯂꯩꯅꯅꯕ ꯍꯣꯠꯅꯕꯤꯒꯗꯕꯅꯤ꯫ ꯑꯐꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯃꯁꯨꯡ ꯑꯐꯥꯎꯕ ꯑꯀꯟ ꯑꯊꯧꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯄꯥꯕ ꯑꯃꯁꯨꯡ ꯇꯥꯕꯅꯆꯤꯡꯕ ꯇꯧꯕꯤꯒꯗꯧꯕꯅꯤ꯫ ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯑꯆꯨꯝꯕ ꯋꯥ ꯉꯥꯡꯕ ꯑꯃꯁꯨꯡ ꯌꯥꯝꯅ ꯅꯣꯂꯨꯛꯅ ꯂꯩꯕ, ꯃꯊꯪꯗ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ, ꯑꯉꯝꯕ ꯁꯛꯇꯤꯅ ꯑꯇꯣꯞꯄꯁꯤꯡꯒꯤ ꯀꯥꯟꯅꯅꯕ ꯍꯣꯠꯅꯕ ꯑꯃꯗꯤ ꯃꯇꯦꯡ ꯇꯧꯕ, ꯍꯛꯆꯥꯡꯒꯤ ꯑꯇꯟꯕ ꯊꯥꯗꯣꯛꯄ ꯑꯃꯗꯤ ꯌꯨꯝꯒꯤ ꯊꯕꯛ ꯈꯔ ꯇꯧꯕ, ꯄꯨꯛꯅꯤꯡꯗ ꯃꯤꯅꯝ ꯁꯣꯔꯤꯒꯤ ꯋꯥꯈꯜ ꯈꯟꯗꯕ, ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯇꯥꯔꯕꯁꯨ ꯇꯞꯊꯅ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯕ, ꯀꯅꯥꯒꯨꯝꯕꯒꯤ ꯑꯊꯤꯕ ꯑꯀꯟꯕ ꯈꯣꯟꯐꯝ ꯇꯥꯔꯕꯁꯨ ꯁꯥꯎꯗꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯕ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯍꯔꯥꯎ ꯇꯌꯥꯝꯅ ꯑꯃꯁꯨꯡ ꯆꯤꯡ ꯂꯦꯝꯅ ꯂꯩꯕ ꯉꯝꯅꯕ ꯍꯣꯠꯅꯕ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯄꯨꯛꯅꯤꯡ ꯑꯃꯁꯨꯡ ꯍꯛꯆꯥꯡ ꯂꯨ ꯅꯥꯟꯅ ꯂꯩꯕ, ꯃꯔꯩꯕꯥꯛ ꯃꯖꯥꯇꯤ, ꯁꯥꯒꯩ ꯅꯥꯇꯩ, ꯌꯨꯝꯂꯣꯟ ꯀꯩꯔꯣꯟꯅꯕ ꯑꯉꯥꯡꯁꯤꯡꯗ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯅ ꯌꯦꯡꯕ, ꯏꯁꯥꯃꯛꯄꯨ ꯑꯇꯣꯟꯕꯅꯤ ꯍꯥꯏꯕ ꯈꯟꯗꯕ, ꯑꯅꯦꯝꯕ ꯋꯥꯈꯜ ꯈꯟꯗꯕ, ꯑꯋꯥꯡꯕ ꯊꯥꯛꯀꯤ ꯋꯥꯈꯜ ꯈꯟꯗꯨꯅ ꯂꯩꯕ, ꯅꯥꯄꯜ ꯀꯥꯕꯒꯤ ꯋꯥꯈꯜ ꯈꯟꯗꯕ, ꯃꯇꯝ ꯂꯩꯕ ꯈꯤꯕꯤꯛꯇ ꯏꯪꯅ ꯑꯃꯁꯨꯡ ꯁꯥꯟꯇꯤ ꯂꯩꯅ ꯂꯩꯅꯕ ꯍꯣꯠꯅꯕ ꯑꯁꯤꯅꯆꯤꯡꯕꯅꯤ꯫ ꯃꯊꯛꯇ ꯍꯥꯏꯖꯈ꯭ꯔꯤꯕ ꯅꯤꯌꯣꯝꯁꯤꯡ ꯑꯁꯤ ꯃꯤꯔꯣꯜꯂꯤꯕꯤ ꯅꯨꯄꯤꯁꯤꯡꯅ ꯉꯥꯛꯅ ꯆꯠꯄꯤꯔꯕꯗꯤ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ, ꯃꯃꯤꯡ ꯆꯠꯄ, ꯃꯃꯥ ꯃꯄꯥꯕꯨ ꯑꯃꯁꯨꯡ ꯃꯔꯝꯗꯝꯕꯨ ꯅꯨꯡꯁꯤꯕ, ꯑꯍꯜ ꯂꯃꯟ, ꯑꯣꯖꯥ ꯑꯃꯗꯤ ꯂꯥꯏꯕꯨ ꯂꯨꯅ ꯈꯟꯖꯕ, ꯅꯤꯡꯖꯕ ꯑꯗꯨꯒꯨꯝꯕ ꯃꯆꯥ ꯄꯣꯛꯀꯅꯤ꯫ ꯑꯁꯨꯝꯅ ꯃꯤꯔꯣꯟꯕꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯅ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯀꯔꯤ ꯇꯧꯕ ꯌꯥꯕꯒꯦ, ꯀꯔꯤ ꯇꯧꯔꯣꯏꯗꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯂꯥꯏꯔꯤꯛ ꯈꯔ ꯊꯦꯡꯅꯖꯗꯨꯅ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯡ ꯑꯁꯤ ꯑꯈꯪ ꯑꯍꯩ ꯗꯣꯛꯇꯔ ꯑꯃꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨꯒꯁꯨ ꯈꯔ ꯃꯈꯩꯗꯤ ꯑꯗꯨꯝ ꯃꯥꯟꯅꯒꯅꯤ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ꯫ ꯑꯗꯨꯕꯨ ꯑꯆꯤꯗ ꯀꯣꯝ ꯆꯤꯊꯕ ꯈꯔ ꯌꯥꯎꯔꯒꯁꯨ ꯍꯥꯏꯗꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ꯫ ꯂꯣꯏꯅꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅꯁꯨ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯑꯗꯨꯃꯛ ꯄꯥꯝꯒꯅꯤ ꯈꯜꯂꯒ ꯆꯦꯅꯦꯜ ꯑꯁꯤꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯧꯈꯠꯆꯕꯅꯤ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯍꯥꯏꯔꯤꯕ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯃꯃꯥꯡꯗ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯆꯈꯤꯕ ꯂꯩꯈ꯭ꯔꯕꯅꯤ, ꯃꯗꯨꯗꯤ ꯃꯤꯔꯣꯜꯂꯤꯉꯩ ꯃꯅꯨꯡꯗ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯍꯥꯏꯕꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯤꯡꯅ ꯇꯧꯕ ꯌꯥꯕ ꯑꯃꯁꯨꯡ ꯌꯥꯗꯕ ꯍꯥꯏꯗꯅ ꯑꯃꯁꯨ ꯊꯝꯖꯈꯤꯕꯅꯤ꯫ ꯃꯗꯨꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯗ ꯊꯥꯒꯠꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯚꯤꯗꯤꯑꯣ ꯑꯗꯨ ꯌꯦꯡꯕꯤꯅꯤꯡꯕ ꯂꯩꯔꯒꯁꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯏꯔꯤꯕ ꯂꯤꯡ ꯑꯗꯨꯁꯨ ꯍꯥꯞꯆꯔꯝꯒꯦ ꯍꯥꯏꯗꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯤ꯫ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯔꯃꯛꯄ ꯆꯦꯅꯦꯜ ꯑꯁꯤꯅ ꯑꯃꯨꯛꯀ ꯍꯟꯅꯁꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ꯫ ꯂꯣꯏꯅꯅ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ꯫ ꯀꯪꯂꯩꯄꯥꯛ ꯏꯃꯥꯅ ꯌꯥꯏꯐꯔꯦ꯫